Lakhipur online na putok saba January gitang kunitoy. Yumsa kaisya numit ki Khomjinba Pao tabirasi. Ahan bada maruoy pa Pao. Manipur gi maramda ningtina khangan nanaba no Manipur haina mingthon ba lari kama puthokre. Theater gilamda saknai raba Padma Shri Ratan Thiamda Lifetime Achievement Award pidne kai kumna kre. Goa Manipuri Meitei Association na Manipur Foundation de githaram Goa Raj Bhavan da pangthokre. Tripura gi Obhoynagar Puthiba Lai Harauba mangani chumna pangthoklagani. Police ka miyam ga lainaba mari hena phagat hana bagi pandamda class 8 ta tamlibi nupi macha amabu nongmagi oina SP gi phamda leitengan khre amasung Selin Digital mana lisinganinga kunmari langthokre. Haujik mapung oiba pau tabirasi. Manipur na Bharat tinduna mapung phaba rajya ma oikibagi yankai humdoi suba mapo kumon thorong mari leinana ngarang Imphal da pangthokiba thorom amada Manipur gi maramda ningthina khangananaba mairoi singda kanaba piragadaba amadi miyamna Manipur gi maramda khangbada kanaraba macha kaya yauraba no Manipur haina mingthonba larikama puthokle haina Manipur gi CM Nongthomba Birena phongdokre. Hoigi Manipur da ngasi mat hongliba lairik no yon Manipur means no Manipur on the high Manipur da karam jaga da karam dialect karam sanabi karam launch tawi haiba nisjingba mayam se koi yam tangai fadana khang badrakar le Bharat ki oina khoi khange lairik kaya da tamme Bharat ki adugi South India da Kerala da Karnataka da Punjab da adu da ada da no ina tamme but akhoi Manipur gi Shidai da koi manung sida kari karamba afaba fazaba mafam lam koiba yabagi surung karamba lay karamba ari ba water body lay kari makhal gi chinjak afaba lay kari makhal gi hana medicinal plant kari lay na haibana chingba details maya mama ekoi jati masel gi marabta su khangadre aduga flora and fauna gi maram da su khangde aduna marum warakana munna khalakanda ekoina no Manipur haidana sigi bolum wane Nasib hongi base masidai da khoi gi lairiba Manipur sida jati mayam dharma gi lam koi phom krai da lai karamba jati na krai da tai karamba jati district da kari lon ayam mangang nei kari tauri kari chai everything ayam ba loina masidai da yaurgani uji thengnariba demographic imbalance illegal immigrants border fencing gi matang FMR karino masi puna makse ama ta khangdana leirambani free movement regime ga isi ai Manipur pakhang khangba yamamdo mande handa gi rang de thok kana khangna boiramani hana karino karmai to guno ga isi khangna mudu man koi Manipur border si kayam sangi ga is 398 km lai ga isi Manipur ge kayam khanggadab no khangde anyway aduma mayam si urkanda akoina sigi like sigma pasigi aduma statehood day ki khudong sap se lorga phongbani masina high fat kana pigani masi si akoi school college inda phanganna ba aduga masigi oiba tongan ba koi education minister education department tanaraga masigi oiba tongan ba mark macha kharaga any exam gu makari ma da hapaganda Manipur gi maram sida hawraiba angang sing se da khangan ba competition tongnan ba mathok tarak ba gi mami tai madu koi honagena khale Ngarangi Manipur gi Statehood Day gi thoram adugi manung channa theater gi lamda saknaraba Padma Shri Ratan Thiamda Manipur lengakna Lifetime Achievement Award pidna ikai khumnaki mana asida citation ama sol ama aduga sel oina lupa lakh tara yauri Goa Manipuri Meitei Association GMMA na silangduna yankai humdoi suba Manipur Foundation Day gi thoram Goa Raj Bhavan Panaji da ngarang pangthokre numida sida Manipur ga loinana Meghaloi amadi Tripura gi Foundation Day ga loinana pangthokpani thoram asida Honorable Governor of Goa gi Principal Secretary MRM Rao IAS Additional Principal Secretary Sanjeev H Desai IAS loinana Goa Manipuri Meitei Association gi President Bimol Kaisam amadi Working President Dijen Thangjam Sarukjaki Thauramga mari lenana wangang laduna Bimol Kaisamna
Manipurna India da tinkhibagi puari amadi Manipurda haukiba chahi lising aniga kunhumdoidagi tangdu laita da bapibam asibu palladuna landam asida santi hanjilagna naba apil tawki Manipur amadi Tripura rajyagi lainaramba mari amadi awang nongpokta Manipur gi sahitya Sanskriti amadi sana khonabagi matik magun kayabu palladuna wangangki Manipur gi Governor Ajay Kumar Bhallanasu mahaki video message ki kuthangda yaipa paujel pirake hairi Dr. Arubam Khelen Devina program conduct tawkiba thauramasida chingkhai nganbagi leibak ningba isei amadi Anamika Seramgi Manipuri jagoina miyamgi pukning chingsinki Raseswari Devina thagat warol phongdokladuna thauramadu chinglemna loisinki Tripura Laingaki Information amasung Cultural Affairs ICA amasung West District ki DM gi mating lauraga Obhoinagar Puthiba Welfare and Cultural Society na silangduna nimit bangani chungda pangthokadaba Obhoinagar Puthiba Lai Harauba January gi kundagi haukre Lai ikobagi thauramda Santi Koloi Ashram gi Maharaj MLA Bhagavan Das MLA Ramapada Jamia Manipur dagi Ukal gi General Secretary Jilangamba Reform gi Longjam Arun Puthiba Welfare gi General Secretary Sinam Deepak Kumar na chingba miyosing sarukjaki Lai Haraubagi Thauramasi lagliba January gi kunmari da loisingani loisinbagi thauramda Power Minister Ratan Lal Nath Forest Minister Onimesh Debbarma na chingba sarukjagani haina Agartala dagi phangba pawasina hairi Tripura gi police sayol thauramga mari lenana mahiroi singda amadi nauna hogalagliba naha singda police ki oiba thabak thauram sing khanghananaba amadi police ka miyam ga leinaba mari hena phagadhanabagi pandamda ngarang Tabassum Chakraborty Kaubi class 8 ta tamlibi nupi macha amapu nongmagi oina West Tripura SP gi phamda laitingan khre thaurang asina mahiroi singda henna thauna hablagani haina West Tripura district ki SP oiriba Kiran Kumar na phongdoki Takte bukusang angkini esping mani jotono angkini esping mani ang beleno tong बोलिए ना ang beleno tong thulage tongo jati anghi wish purang आपका उम्र कितना है 15 स्कूल का कौन सी क्लास में होता है महारानी तुलसीपति गर्ल्स एच स्कूल घर कहाँ पर है आपका घर प्रतापगढ़ कौन सी क्लास में पढ़ते हैं क्लास 8 Khangan Jabama Lakhipur Town gi Ward number 8 ta leiriba Well Care Medicos ta makhal makha kaya ana laying gi damak tongan tongan ba doctor kaya na nimit khudingi laying ga dori Dr. Yusuf F Chaudhary MSENT na nongmaijing khudingi numit jum pung 12 da Dr. CH Rakesh Singha MS Orthopedic Surgeon na thangja khudingi numtil pung 3 da Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya Dentist na nimit khudingi nungthilda Dr. Benzir Ahmed Loskorna nimit khudingi nungthil pung 6 tagi nimidangi pung 9 phauba Dr. Puspita Singha na nimit khudingi ayuki pung 9 tagi na ayuki pung 9 aduga nungthil pung 2:30 tagi na pung 3 phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 gi patungda layengga dauri adongi kudong saba matung ina mobile number 8134 835
398 नंबर असिदा मांगजौनना बुकिंग तौबिनबा वेल केयर मेडिकोस की माइकेदगी खंगलकली सीट हुमुतरा लेबा दिल्ली असेंबली की मिखलदा पुन्ना मिरेप चट्रु कमरफुतरा मापन्ना लंबा तौनरगनी लागलिबा फेब्रुआरी की तांग मंगादा मिखल पांथोकनी अतुगा रिजल्टना फेब्रुआरी की 9 हाइदोकनी दिल्ली के लेंगा पाइरिबा आम आदमी पार्टी ना सीट हुमुतरा मक्ता मखोई की मिरेप थागतले अतुगा बीजेपी ना सीट 9 दा मिरेप थागतले न्यू दिल्ली दा अरविंद केजरीवाल गा बीजेपी की मिरेप परवेश वर्मा गा लंबा तौनरगनी मसागी चही 93 सूरबा डोनाल्ड ट्रम्प यूएस की 93 सूबा प्रेसिडेंट ओइनंगरा वासक लौख्रे वासक लौबगी थौरम असिदा भारत की प्राइम मिनिस्टर बो इनवाइट तौरखिदे अदुबो ऑफिशियल ओइना मपान थौरम पुबा मंत्री एस जयशंकर सरुक जाखी थौरम की ख्वाइगी ममांगी रोदा एस जयशंकर फमदुना वासक लौबगी थौरम अदुदा सरुक जाखी चाइना की प्रेसिडेंट पुदे इनवाइट तौरखी अदुबो जी जिनपिंग चटखिदे महाकी मुहुत्ता वाइस प्रेसिडेंट ओइना थौरमदुदा सरुक जाखी ट्रम्प की थबक पाइबगी अहानबा निमित चामनिगी मनुंगदा महाक भारत अमदि चाइना दा चटपगी पांदम थमले ममिंग लेरबा पुंग तिंगबगी ओजा बिस्मिल्ला खान जुबा पुरस्कार फंगलबा सुरचंद्रना त्रिपुरा दा लाकपा मतमदा वर्ल्ड मिते काउंसिल त्रिपुरा की प्रेसिडेंट एच बंकिम सिंहना लेंजानफी यामदुना इकाई खमना बोटख्रे उनबा अदुदा त्रिपुरा दा पुंग सेम साबगी अवार्ड पलेरिबा सी WMC ना सिलांगदुना पुंग तिंगबगी मतांगदा नत्रगा हिरमसगी मतांगदा ट्रेनिंग गुम्बा पांगथोक्तुना कल्चर असिबु योखननबा होनबगी अपांबा फंगदोगलमखी हाइना WMC त्रिपुरा दगी थादोरकपा पाव अमना हाइरे अखोइजु करिगुम्बा मतमदा अखोइना सिदैसिदा अङांसिंग तौनिंगी तुंगदा अखोइगी वाखदनिसे अदो ओजा हाइना करिगुम्बा मतमदा अखोइ ओजा हाइगा अखोइना पाव फाउनबा मतमदा ओजा हाइ मतेंग ओजा हाइगी ओजा हाइना सुखतंग अखोइगी मतेंग तौबिनबसु ओजा हाइजा अखोइना निंसिंगजरि हाइजरि आदि असि नि अदुना याम नुंगाइ जावने लाकपसे अदो ओजा हाइबु याम सिलचर डिस्ट्रिक्ट कांग्रेस कमिटी ना सिलचर दा अचौबा खोंसेट अमा चतुना सिलचर म्युनिसिपलिटी लोइसंग ngarang घेराव तौख्रे डिस्ट्रिक्ट प्रेसिडेंट अभिजीत पालना लुचिंगदुना चटखिबा खोंसेट अदुदा बोरखलागी एमएलए मिसबाउल इस्लाम लस्कर हानगी मंत्री अजित सिंह अमदी खोंसेट अदुदा कांग्रेस लुचिंगबा डॉक्टर माइमोम शांति कुमार सरुक जाखी रैली अदुदा मितै नुपा नुपी पुन्ना 15 रोमना सरुक जाखी हाइरे मोइरांगलै देवी बिदुरानी नंदबाबू राजू माइबम अमदी तोनसिंग न चिंगबा मियुसिंग न सरुक जाखी घेराव अदुगी मखाताना सिलचर म्युनिसिपलिटी की एग्जीक्यूटिव ऑफिसर दा मेमोरेंडम अमा खुसिनखी डिमांड सिंगदी सिलचर दा मरम चादना म्युनिसिपलिटी टैक्स हेंगलकपा अमदी चाही मरी चुबना म्युनिसिपलिटी की मिखल तौददुना लेरकपा सिनी हाइरे डिस्ट्रिक्ट एडमिनिस्ट्रेशन जिरीबामना सिंधुना 53 सुबा नेशनल रोड सेफ्टी मंथ लिसिंगनी कुनमंगा जिरीबाम की डेप्यूटी कमिश्नर कृष्ण कुमार IAS ना लुचिंगदुना पांगथोख्रे पांगथोखिबा थौरमदुदा डिस्ट्रिक्ट हेडक्वार्टर जिरीबाम की ADC TH मनोरंजन MCS SDO जिरीबाम लाइसरम रोशन MCS अमदी अतई ऑफिसर सिंह सरुजाखी मतुंगदा DC कृष्ण कुमार ना डिस्ट्रिक्ट रोड सेफ्टी व्हीकल स्टिकर पुथोक्तुना गाड़ी मपुसिंगदा खुसिनखी थौरम असी जनवरी की तांग 13 फाउबा मखल मथेल की थौरम कयागा लोइना पांगथोकलगनी हाइरे so that you can save not only your life but also those persons who are driving vehicle on the road. So be the road safety hero. Jai Hind, Jai Bharat. हमारे डिस्ट्रिक्ट में हम सबकी रक्षा के लिए ध्यान रखते हैं। चलो वेल डन, थैंक यू। सेलिन डिजिटल ना इंकुमजा लिसिंग अनिका कुंदगी मणिपुर अमदी मणिपुर की वांगमदा लेरिबा मियाम की दमक थोदोक हेंदोकपा थबक तौरिबा सिंगदा पीबा सेलिन डिजिटल मना लिसिंग अनिका कुनमरी की ओइना मणिपुर इमा की अथोइबा मपारी डॉक्टर कोंथौजम कुंजो वारीलिबा कोंगबा खेत्री लेकाय
Dr. Haurongbam Rajmani, social worker, Bontarapur Kasar Assam Amadi, Manipur Imagi Athoibi Mamomloi, Brahmachari Mayum Amusana, nursing profession, Thangmai Banda, Mana Panglaba Singi Yumjum the Chatuna, Lantok Rehairi, Mana Lantok Pagamari Lenana, Selin Digital Gip Chairperson, Dr. Panjobam Lanajina Haikibada, Aikuna Tauzaribasi, Ichamchamna, Miam Gidamak, Todok Hendong Tabak Tauribasingi, Pugning Tawasabani, Kanagumba Amana Miam Gidamak, Todok Hendokpa Tabak Karataurapada, Madubu Pugning Togot Piba, Matautai Haike, Mana Panglabasingda, Sol, Citation, Memento na Chingba Kusinake. Chingba, Momento Ama, Ratagi Certificate na Chingba, Kaya Marum ay Tozariba, Chigi Manunga. Ay sumaya torani so ay comfortable adugo ay no jaba ay nan lambi sida yam thawai yaw da badu di musibi na sanwi na laiba mayam sina ay gi sigumba ma pili ba ase ay mapok sida ay lapok ba ma oire haina ay khanje masina maram oraga matam chana laipa ki oiba adagi seba se matam chana phangba su ay ishwar da ni jari yamna nungaiba dagi sigi kainosi afaba thabak thum haiba du oyen aina khanjai se matam leba khibukta taw khringmakta afaba da oidana matung ta da tung koina changna tawangamba oyo dogi kainosi ngamba chu oina ba akoi yamba ba akoi kese warse ma next year dagi akoi toge haina khali ada akoi tawjari se halaman sing sida mai gi tawjari ba field da Makoina Kalaiba, Miangi, Miam the Toriba contribution sing say, Sakang Javoina, Selin Detailna, Nupa the Pivasina, Selin Kogi Manipuri Magi, Atoba Mapari, having to see a kind of Pijaba, Adova Nupi Simsida Pijabasina, Manipuri Magi, Atobi Mamom Loi Haidana, Inkumzali sing any Kundagi, Pirakodan sing a sea, Inkumzali sing any Kunda, Maripa, when a Tahi Amada, Mio, Ani Piba, or Hum Piba, Mari Piba, Aduga, Masi Manipur Manum Katanatana, Koina, Atopada, Manipur, Wang, Mother Kundari, Imari will, but Sim Chidasu, a kind of Manipuri Magia, Mapari, Manipuri Magia, to be Mamum lo have a title Siga, Lunana, when a Kaikum. Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver Ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve Ge Anaba, Blood Pressure, Heart Disease, Brain Stroke, Nupi Ge Laina Amasung, Nupa Ge Hakchang Thong Ge Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395 732 456 number asida call tawbirak na maning singjari Khomjinba Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba Dr. Kiana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana chingba gi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layenga dori adongi khudong chaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi maigei dagi khangalakli aroibada maroiba pau amukhanna Manipur gi maramda ningthina khangananaba no Manipur haina mingthonba larikama puthokre theater gi lamda saknairaba Padma Shri Ratan Thiamda Lifetime Achievement Award pidune kaikumna kre
Goa Manipuri Meitei Association na Manipur Foundation degi thoram Goa Raj Bhavan da pangthokre. Tripura gi Obhoynagar Puthiba Lai Harauba mangani chunna pangthoklagani. Police ka miyam ga leinaba mari hena phagadana bagi pandamda class 8 ta tamlibi nupi macha amabu nongmagi oina SP gi phamda leitengan khre amasung Selin Digital mana lisinganinga kunmari lanthokre. Lakhipuronline YouTube channel gi pau sandok chaba nasibi renadi matang asila loijare.